Manipur Top Trending News na tungan reliable source dari lokot cerita. Mata-matang oiba maru oiba ipau sing patut kan jai. Ahan pauda motorcycle fazin kibedagi delivery executive ama masa matung tamai hajakre. Hari batau asi Uttar Pradesh da police na motorcycle fazin kibedagi sahi kunsa ni thoi suroba delivery executive ama police station mamangda masa matam ta mai thaduna season ba hona khre hari. Angkes kaisap kauba delivery executive adu haksangi mafum kya da mai chatuna sokpadagi manakna pa hospital da pukutuna lain chathaki mahak khudong thiningai di oidre hairi adubu mahakna masa matumda mai thaduna sinaba hona kiba adugi matangda tihumagi thabak chathaduna kari maramgi damak masigumba khongthang launa ba hona gibano khangdokna ba mai lainaba singa thabak pakhatpa hokre hairi police na phongdokibada angkes kaishap gangapurda delivery amagi maki motorcycle thauduna laklaga dukan amagi mamangda motorcycle adugi so lothokna khamdu thamami mahakna gari adu thanamduna chathokra matung atopa misak amana motorcycle adu huranduna speed yang na thawna chatpada lambi dal chalamba miyoi amada thongki masigi matungda police na angkes kaishap ki motorcycle adu phajin kibani hairi victim oiraba angkes kaishap na phongdokibada police na aigi motorcycle phajin kibasi aukiba nitau kabadu mitani masigi matungda kyar khana police station da chatuna gari asi loktok na honaki adubu pirakide maram asina nomagi delivery work tawduna chara tanjaba aikhoidadi awaba kya mark dabadagi pendaduna isa itomta seasonaba honabani haiki hojiki matamda ikhalak iba leisabi sing asi yamna laibak thiba mapok haibu tare lambi da thalaga nakatheng nirakpana achat awok singda khonglo palhong hale mathang tagi ahum dagi hogodari ba chahi sigi yaosang kumagi mangona ngasi omni mari ni mamang di hawduna tampake district singi maru oiba lambi singda ipi macha leisabi singa mapong kyada thokuna achat awok sing thatuna nakatheng nirakpana chatok chasin toriba singda khonglo palhong hale haina pauk sesina phongdoraki hari ba thong asi national natragana state highway singdasu chatharpana lambi sing asida ana ayek atu akagi chatbada kham thengna khudong chahandre amaromda didim lambi da kaisam patagina airport phawgi martadi apakpa lambi oibnina khara safarabasu hari lambi asimak asikumna paktaba atopa lambi singdari gari achouba macha thaklaga nakatheng launana honabada traffic jam obi yawe nakatheng ening daba singna oiraga amasung thairaga chatna honabada accident thokpasu yawe hari yamna nungai paw amada Chief Secretary की order makha tabasingna ilamre inhan view haiduna Chief Secretary masada wakatkre Manipur ki Chief Secretary na July 28 2025 ta masamakna hoyekpiwa office memorandum ama Secretariat Law and Legislative Affairs Department ki maikidagi kokuna lenga asigi Administrative Secretary singda thabakta onthokna ba khan kiba maru oiba wapam ama hauji phawda akaknaba losan kharagi maikidagi di thabakta onthoktabadagi High Court of Manipur da chatharakpa writ petition amagi while da khurau thanghale haiduna office memorandum aduda pikiba direction sing adu atu matamda thabakta onthok khanbiu haina Chief Secretary da onsinduna ai bachero pisinkhre Chief Secretary Dr. Punit Kumar Goyal IAS na tokiba official memorandum aduda Government of Manipur gi makha laiba tungan ba administrative department singna Advocate General gi office yauna Government Advocate High Court Government Advocate District na singi office da pairwise commenting sing draft counter affidavit sing reply affidavit na sing pisin bada thengthare natagana pisindre haiduna asigumba makalgi aknaba case singda thengka hanba amasung ahoba lehenba asina government ki maikadagi matam chana legal action lokotpa ngamhandre amasung High Court of Manipur amadi subordinate court singda laiba maru eba case singi warosin porakpa akai bathokal hairi mamang tatagi hauna mainland India metropolitan singda northeast laiba myoi singbu anthani yengbagi miyeng asi yamna laiba kibani awang puki myoi singbu target toroklabadi matik saba action lawani haina Kiran Rijijuna Phongdokre Delhi ki Malbiya Nagarda Arunachal Pradesh ki thabak tawduna laibi nupi ahumda racial attack tathakrab matungda chauna wathok oiraki basi kupna monitor tawri haina Union Minister Kiran Rijijuna Phongdokre mahakna hai Delhi amadi India ki atopam phumsingda awang nungpo ki miyoi singbu makha tana target tawduna racial attack tathakrabadi matik saba action lakhutani hauji phawda Arunachal gi nupi singda attack tathakiba miyoi khara fare awang nungpo ki miyoi singda usit thawoidaba amasung hangoi tukat jaba thoong sing makha tana tahondanaba honagani mahakna makha tarduna awang nongpok landum asi PM Modi na India gi chakot khongjel da chauna miyeng thamliba mahum amani maramaduna awang nongpok miyam da maru oiba nupi obisingda chatharakpa matung hukta bana tagana racial attack kudimak yengchinaba haibasi aikhoigi amadi aigi ithau oirgani awang nongpok ki miyam da masigumba thaong chathapham thokte haibagi para ambi matam oire haina phongdoki makha tarpata gari gi number maite mengna thagadabani haiba wafum yaningdaba maite irol irek loina sirol apunbulup milalna passenger service amadi private gari singi number plate singda gari number sing adu mathang tha phawgi manungda maitei mek na thagadabani haina phongdokiba wafam adu Tribal Youth Council Manipur
Central Headquarters amadi All Naga Student Association Manipur ansamna yaningdaba phongdorakli lupsing asina thadorpa cherol amana phongdorpada milana phongdokliba wafumsing asi landom asita lariba tribal community singi garida chatnaba yaroi India lengak na phawba gari number plate singda national script oiriba Detnagiri na number thagadabani haiba laipak miyamda impose tawbalaiti milana phongdoki wafumsing asi nampuda maiti mek impose tawnaba honabaga mani milana paikhat pathabak thoram singna lamdam sida khundamina riba atopa community singda sohalaktanaba anna tuna yengduna thabak paikhat piu lamdam sida tunga tungan ba community singi khundamina riba haibasi ningsing minarga community singi marta wakhal tanadabagi matam sang tangdu leitana hingminarki ba asida ayat apan lehanaba honagumsi script asibu chakhotnanaba honabasi thagat ningai ni adubu atopa community da impose tawbadi yaroi haina asumna warning tarokli Video asibu pawdumbada soikilan kiba yawabasu ngakpigani amadi sine asibu subscribe tawbigidamukta thagappa phongdoksari tung koina miyamgi siba tawba ngamba oijage